अहानबद मरुओइब पाउ चेकोंदा खंगहौदना कुकीगी युम अमा मई चागलकपदगी मैतेगी यावना युम मंगा अमसु मैना वाइख्रे अकोइबगी मियामना मई अदु कुकीना थाबनी हाइना पेंदबा फोंदोख्रे पुखाव नहारुक्ता चही हुमपुरोम सुरबा मिमानद्रबा कुकी अहल अमा चंगलकपदगी मैतै खुंजा सिंगना फजना थंबिरगा सेंट्रल सिक्योरिटी फोर्स सिंगदा टेक्ता कायदना सिनख्रे अमदी ग्लोबल मणिपुर फेडरेशन सेंट्रल यूरोप चैप्टर न सिंधुना नेदरलैंड्स के द हैक्ता मणिपुरी अमदी इंडियन सिंगना मणिपुर तंगदु लेताबा पुरकनबा लाई खुरंबगा लोइनना इंग तपा खोंगचट चटख्रे नॉर्थ ईस्ट विंडो टीवी ना संदोक्चरिबा नुमिदांगी पावसिबु मीटिंग ताबिरिबा पुमनमकु चैप्लिना मैस्नाम ने कोंगना खरमजरी हौजिक पाव संदोक्ना पिजरी मसिंग यामलबा असम राइफल CRPF अमदी SSB पर्सनल सिंगना पुंग कुनमरी चुपना ngak senduna leiriba इम्फाल ईस्ट डिस्ट्रिक्ट के पोरोंपाट पुलिस स्टेशन की मनुंग चनबा न्यू चेकोन ट्रैफिक पॉइंट के अहुम सुबह स्ट्रीट लेबा कुकी की युम मरी ngasi nungtil pung amarom taba matamda khanghaudana mai chaklakre mai chakpa aduda thangnana leiba wahengbam irabati mapuroiba ranbir gi yangna maite gi yum anisu sarukhara maina chakpada yaukre बफर जोन नि हाइना लाउतुक्तुना कुकी नतबा कांगलुप अमतके मियोय अमता चंगहंदना मतम पुंबदा सेंट्रल सिक्योरिटी फोर्स सिंगना चेक्सिन ngak senduna leiriba मफम अदुदा मतौ करमना मै चाकलिबनो कुकी मसाना थारगा मैदे सिंगबु लाना उहना बहनबनी हाइना चेकोन एरिया गे मियामना खोशाउनबा उलख्रे ngasi nungthil pung amarom taba matamda चंगफम गेट अनिमक लोनबा सिक्योरिटी फोर्स पर्सनल सिंगना चेक्सिन ngak senduna leiriba yum mari mai chakpage maikul karakpa akoibage miyamna unakhi manipur pumbada irang hanthare haina tuminna leiringai cherakta nohona mai chalakpa haurakibane new lambulen ge street number 3 da uwa yotna chingba फाइना कारण लाक्तुना पल खारगा थम्बना मरम ओइरगा मणिपुर फायर सर्विस के फायर टेंडर गाड़ी चंबा यादबदगी मैतेगी युम सिंगी मरक्तगी फायरमैन सिंगना मई अदु मुथना बहनखि चेकोन के अकोइबदा लेरिबा कुकी की युम अयाम्बा दिस प्रॉपर्टी बिलोंग्स टू खोइबुमरिंग नागा कम्युनिटी हाइना थारगा थेटबा मियामना उइ अदुमकु युम सिंग अदुगी मपुदी कुकी सिंग ने हाइरे यामलबा मियाम तानखाइनबा पुलिसना टियर गैस राउंड खरा कापखि अशोक अपंदी थोइनि यावखिदे लांगलिंगै चेरक्ता पुलिसना पुथोरकपा चका अनि पानबा गाड़ी अमा मैरा पाइबि सिंगना ngaihak thattuna thamखि कोना पुलिसना गाड़ी अदु हापकतुना पुखि ngasi मै चाकपगि थवोंग अदु कुकी सिंगना मैतेबु लाना उहनबा होनबा थवोंगनि ममांगदसु कयारक थोख्रे हाइना लैकागी क्लब अमदि मैरा पाइबि सिंगना यानिंगतबा फोंदरखले राउंड तोर को छलग मनुंग द मई थागल लेसे ngasi na han बनते बा मनी मोर थाबा अदु भोगना मई चा कोई खवैसिना कोई कुनी छिने कोन वायते मोइगा कोइगा थनबरा थनबि मुंदा सेट अपरा याम सिक्युरिटी टाइरो मफम नेबा मनुंग द लेसे CRP नेबा सिदैसना मोइना बंकर सारगा मीम द संगन देबा सिदैसना अदुगा इरान से नेबा मतुम सिदा मोइना तौरिसे कमाइ तौगेदा इरान म होरै नेबा ना उसी अब कुकी द थारे मोइना थासारे थारे खादोरे कुकी दो अरे हौसी सु मुकु किना मै थारी नेबा मोइसे सिक्युरिटी सु याम टाइरो मफम सिदा कना सगा थादो दो मैसे असु याम CRP गारी दी सिक्युरिटी टाइरो मफम सिदा मै थारी सिगा गिनोबा मोगी पी प्लान नेबा मोइ थारी नेबा मरन CRP द लाको सका देसी सिदो गाइबो मोइसे संगन करेबा अदि मोइ त वो प्लान नेबा से मोइ सिन बनेबा सिदि इथंग न वानी इरांग गुने दर मोइ मै का थारी इरांग गुने दर मोइ मै का थारीबा अकोइ हातो पिरा कोइ हिनिंग करे पाम दरेबा मोइ त उसे कनी नोबा नसी मी अब तले तब जाइएगा गाइए सेमी प्रॉब्लम बिजला मोइ त उसे कनी नोबा मोइ के ग्यास अब पथोरे को थारे अदु एगो CRP में अंक दौले जेबसदा मैताई के पुलिस अदगी बिया से तारी में हंस मपाद थमे अदु का सीरियस CRP नि लाइदिस बनुंदा सिक्युरिटी सुया दाइरो नि लाइबा फम जकरी की मैसाई नोबा मैताई के यो बहु मैसाई से मोइ थारी नेबा मोइ के पी प्लान नेबा सिरे सोंगे यार हो हातो पिरा अकोइ हिनिंग करे अकोइ हातो पिरा
पनबे याबदी चुराचांदपुर तोरबुंग कांगवाई मोरे कांगपोकपी अमदी अतई मफम कयादा सिक्योरिटी फोर्स सिंगना मैतेगी युम अते अकाई नत्रगा मैना चाकपदा तुम्हौदब युम सिंग ngak senbadi लाइरदना कुकीना पूरा तेमखाइबदा येंगदना लेरबसु इम्फालगी कुकी ताबा मफम खरददी सिक्योरिटी फोर्स सिंगना कुकीगी युम मै चाख्रबसु चाक्ट्रिबसु अहिंग नुंगथेल खाइदना मतम पुंबदा ngak senduna लेरिबने इम्फाल ईस्ट डिस्ट्रिक्ट की खुंद्राकफम एसी के मनुंग चनबा सगोलमांग पुलिस स्टेशन नकोनबा पुखाव नहारुपता ngasi अयुक अंगनबदा सगांग विलेज दगी मीमा नत्रबा कुकी अहल अमा चंगलख्रे महाकपु मैतै खुंजा सिंगना फजना थेंबिरगा मणिपुर पुलिस अमदी सेंट्रल सिक्योरिटी फोर्स सिंगदा टेक्ता कायदना सिनख्रे ngasi थेंगनखिबा कुकी अहल अदुगी ममिंग साइलुन गुइते चेही हुंफु अपोकपा पाउलम गुइते कवे खुंजा सिंगना महाकपु निंगथिना थंबिरबा मतुंगदा साइकल पुलिस स्टेशन सगोलमांग पुलिस स्टेशन की ओसी सिंह 12th गोरखा रेजिमेंट 16 अमदी 18 असम राइफल्स के पर्सनल सिंगदा खुसिनख्रे हाइदे खुसिनबा अदुगा मरी लेनना पुखाव नहारुपतगी नाउरिम नगेना हाई मे अहुमदगी कुके मिलिटेंट सिंगना मकोई सेपरेट एडमिनिस्ट्रेशन तानबगी मेंगदा तंपाक्ता ताबा मैते अंगांग अहल खाक्तना मका कयागे टॉर्चर तौदना हाटलबसु ngasi miyamga mima nadraba kuki ahal ama changlakhiba asi miyamga mima nadre khangmana miyoibagi minungsi yenglaga thadokpani haikhe मेगी तारीख अहुमदगी हौना कुकी सिंगना अखोगी मैतेगी युम मै थाबा अमदी नोंमै कापसलपुना सिंगबा कया थोक्तुना ngasiजे मणिपुरदा कांगलुकी इरांग चावना थोइ अदुबो मरकसिदा अखोगी वाखन खनबा वाटपा अखोगी सरम चचतपा कुकी जिना अखोगी मैतेगी नुपी अंगांग अमदी वाखन खनबा ngamद्रबा वाखन सोइरबा खाक्तना ngasiबोदा मखोना कक्तना हाटपगी भिडियो फुटेज मयाम ममोन फेसबुक थागलगजो सिंग असिमक अखोगी पुकावना हारुकी जगा सिदा कुकी मसंगी कुकी जे अखोना वाहन पाहुं तौबदा माजी मियोइबगी वाखलोंदगी केतंग थैदोकपा मानबा हाइबदी मीमा नद्रबा माली अदुना अखोई मियोइबगी सनबिगी वांगबदा कुकी सिंग कक्तना हाटलगजो अखोई दे मियोइबा अमोइना अखोई मणिपुरी जाति दी अखोई मैतैसिंग दे अखोई मियोइबगी वाखलोन चपचाना खलबा ngami हाइबदुमक अखोइना मखोइदि उटपो ओइना ngasimak sangiba कुकीगी निपादो अखोइना मरी लेनबा सिक्योरिटी प्रोसेसिंग द सिनदुना मखोइगी खुंदा योहनबिरो हाइदना ngasimak सिक्योरिटी फोर्सिंग द अखोइ सिनजगा मणिपुर थोकलिबा कांगलुप की इरांग असिगा मरी लेनना ग्लोबल मणिपुर फेडरेशन सेंट्रल यूरोप चैप्टर नंगरांग शांति की खोंगचेत अमा नेदरलैंड्स के द हैगता अपुनबगी सक्तम सागतना तंगदु लैताबा पुरकपा ngamnaba चटख्रे ngarang the hector peace palace ki mamangda pangthokiba thoram aduda central europe ta leiba manipuri sing amadi indian sing na saruk yakhi thoram aduda minute ani tumina leiduna taibang mapugi maphamda thongni zaki bagaloinana manipur da housing irang asina thokhaliba khudung chadaba sing gi matangda so miyamda khanganki peace palace mamangdagi langa wisberberg pawba khongchet ama chetke Europe Leiba Manipuri Sing Amadi Indian Sing Khongchet Aduda Saruk Yaki Maming Lairaba News Channel Sing na Pau Phongba Matamda Nakal Amakaki Oiba Pau Phongdanaba Amadi Marik Chumba Paudam Pibinabasu Apil Tokhe Illegal immigrants entering into Manipur in large scale has not only disturbed peaceful coexistence and security in the state, but also have threatened the fundamental rights of many Indians. First of all, I would like to start by putting the question to the government on what steps they are taking up currently to manage this conflict and bring on peace in the state of Manipur. First of all the big media houses and all the news outlets should be more responsible with what they are sharing with their viewers and their readers. It's rather disappointing to see so many big names like Al Jazeera and Deutsche Welle sharing a very one-sided and biased view on this conflict. Secondly, we as the public, we should be more responsible to not to give in to misinformation, not to spread around fake news and make this dreadful situation worse. ngasi akoina gather tawrise manipur da thoklibi irang asi peace restore tawnagidamakta akoi prayer ma tawjakina laksabni den hakta first thing aina hainjaning badi manipur da thogibi irang asi ahan bada yam thuna lotion ba ma darkar oi maramdi irang asi continue tawradi hatred oiba pain oiba suffering se dum helagani number of people suffering number of people death se dum hengalakani masi thuna lotion ba ma darkar oi ahan bada
August 18दा फमगदौरिबा 12 सुबा Manipur Legislative Assembly के 3 सुबा सेक्शन असी Manipur की parliamentary history दा अमुबा कालीना इदुना लेहौरगदबा मिफमनी ICU दा लेरबा लेंगाक अमगे मसागी MLA अमदे minister की फम अदु कंजनबा मिफमनी सीट असिगी मियामदा कानगदबा मियामना थेंगनरिबा अवाबसे कोखनबा मिफम नते हाइना veteran politics ओक्रम जोइना फोंदोख्रे Kagwada Labour politician asigi yumda pangthopa paugi mifam amada ozoin hai phamga tawriba mifam ase miyamna pamba constitution ge matung ina phamba normalization natte MLA minister singda constitution ge oiba cherak phangdanaba mamingtagi oiba mifamne Delhi da chatuna chief minister gi mayokta wa nganglamba BJP MLA sing aduna wa ngangba ngamgadawribara Mifam yauba laktaba MLA sing da assembly amadi Manipur lengak na kari action logadawri haina mahak na hanglakle Global Maitai Union na sinduna ngasi Manipur Press Club Impal da Maitai gi puwari gi saktam da hanggat na yengba haiba hiramda nomagi oiba khana nainabagi thauram ama pangtokre Khana nainabagi thauram aduda retired associate professor Dr. 𝐻𝐑𝐄𝐃 Thambal Mari College ke principal Dr. 𝐾𝐻 State Bank of India के retired chief manager Yambem Nirmal, Tamenglong College के political science के associate professor Dr. N. Somarendro, Malem Mite Irup की Chaira vice president Y. Noba Amadi SBI retired chief associate L. Biraharina presidium member oina sarukyaki. Thauramadu mari lainana retired associate professor Dr. 𝐻𝐑𝐃 na phongdorakpada Manipur da khundariba furup kharada Maitai Pangal Maitai Kuki haiba wahai kaya sizinaba thengnare Manipuri haiba wahai nomage mangsil lakle haike Malem ge mipum khodimakna masak khangbidraba Maitai aikhogi puwari asi khanghanaba hotnabada mathau tai Hindu connection British connection amade Indian connection ahomna Maitai bu namthadana thamlambane Migi mikha thabadi patte ugi ukha thabadi patpani haiba wakalonda aikoina ngamba thongna utsi globalization pamba mitei sing kukina pamde merger agreement na Manipur bu namdana lotion kebdagi ngasigi lan asida aikoibu lan uhanbani lanjadaba aikoibu lana lalhanba yaroi haina changsiliba lan phomni haike Siga Mari Lena, Mathanda talks about Posamane. Hanadi Aquina, Manipuri evo I sit Hangadaba, Nangada, Mitei, Ataga Maitei, I was saying Toina Tangarba, Mitei Pangan Singba, Mitei Cookie Herba, Manipuri Cookie Hertabo, Masiam Tangare, Mitei ever Lonsiam Torquesta, Kodong Sava, Makona Lahobane. Madam Si Oirmane, Yawol say. Yawol say Aquina Tangabada, soon a hover ran a loival and the Lan Horbadi, Tagle Lone Kango. Sang kind of the receive never, the Sura Santor never. Masiki Puya, the other Bosiga Mari Lena, Matamsi, or Male, Kogi Mitese, Malem Sida, Masak Takpa, Kanano, I was a Makosi, Mayamna Kandi, worldwide when a Kandi, Mitegi, Wari Masakandi, Kanata Kandi, say listening and knowing only. I know that listening Mari, Samagi, prehistory and the proper history lane. Masi a kind of Putoga, Malem Sida Kanganba, Baroti, Kogi, Ambassador, Mayam Sindakoni and Topa. Mayam Sida Mitese, Sokapazati, even in performance. Manipur miyamna asuk kuiba matam asida assembly mifam phambinaba haizaduna lakpa asida tabidana leiraga hauzik assembly mifam no makhak phamgani hariba si yaningte haina thawai mirel women wingi convener TH Suzatana phongdokre Ngasi Manipur Press Club ta pangthopa paugi mifam amada wafam ase phongdokleduna mahangna hai Manipur gi asuk lurabatan pham asida assembly phamduna khananaba amasung warushin purakna bahotna biyo haina miyamna haina ringai assembly mifam kaudraga lengaga si kaidanaba kaudaba yadaba matagum no makhaki oina assembly kauba ase yaningde assembly no makhak phambana kari khanaba ngamgani haiba wahang kaya su hangki Mahangna Makataraduna August ki tangkun mapanda phamgadoriba assembly mifam asida thokliba irang asigi matangda warushin purakna bahotna gadabani natrabadi thawai miral na changsil lakliba khongjang asi makatana changsin khigani haire Nong katang ke assembly have a potse asena praja or lokhonyang oina di kesuyani bu natre ado sidi mo khoi gi sarkar ke moi kai da khona jaba pone ba khoi da aduna te ba khona hujur ji oi ba khoi gi samesya ha ba de khoi da Kanglu Basini or Siki the Makta Tobio, so I have a potty to Draga, Aduga Mogi Tanai Fatama give pot the Boyko. Adusu no Hatan and no other assembly dedication of the people of the have a quite hazard, Aduga Kaigumba, Peter Batara, the Aquina Chanjali Bones and the Tanjaran, the Chanjali Bones, but they don't continue to generate the neighbor.
ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ COCꯁꯤꯡꯁꯨ ꯃꯃꯥ ꯑꯣꯏꯕ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯥꯏꯖꯕꯗꯤ ꯃꯈꯣꯏ ꯃꯁꯦꯟ ꯀꯣꯛ ꯆꯨꯡꯁꯤꯟꯅꯔꯒ ꯋꯥꯟ ꯚꯣꯏꯁ ꯑꯣꯏꯕ ꯄꯣꯠꯇ ꯆꯪꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯏꯪꯉ ꯃꯇꯨꯡꯗ ꯃꯥꯒꯤ ꯑꯗꯨꯝ ꯆꯠꯆꯈꯤꯕ ꯂꯥꯏꯟꯗ ꯑꯗꯨꯝ ꯆꯠꯄ ꯀꯥꯏꯗꯦꯕ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯀꯟꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯥꯔꯁ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯅꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯊꯝꯒꯗꯕꯁꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯋꯥꯏ ꯃꯤꯔꯜ ꯋꯨꯃꯦꯟ ꯋꯤꯡꯒꯤ ꯀꯣ ꯀꯟꯚꯦꯅꯔ ꯁꯅꯥꯍꯟꯕꯤꯅ ꯍꯥꯏ ꯂꯥꯛꯂꯤꯕ ꯑꯣꯒꯁꯠ 19ꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯣꯒꯁꯠ 19ꯒꯤ ꯑꯌꯨꯛ ꯄꯨꯡ 11 ꯇꯥꯕ ꯃꯇꯝꯗ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡꯅ ꯃꯩꯔꯥ ꯁꯪ ꯑꯃꯗꯤ ꯀ꯭ꯂꯕꯁꯤꯡꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝꯗ ꯑꯀꯟꯕ ꯋꯥꯔꯦꯞ ꯂꯧꯕꯤꯌꯨ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯧꯃꯤꯟꯅꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯥꯄꯤꯜ ꯇꯧꯔꯛꯂꯤ ꯇꯥꯡ 19ꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 11 ꯇꯥꯕꯗꯒꯤ 18ꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯏꯁꯥ ꯏꯁꯥꯒꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯃꯦꯔꯥ ꯁꯪ ꯀ꯭ꯂꯕ ꯃꯔꯤ ꯂꯩꯅꯕ ꯃꯐꯝꯁꯤꯡꯗ ꯂꯦꯡꯊꯣꯛꯄꯤꯔꯛꯇꯨꯅ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯀꯨꯀꯤ ꯑꯃꯗꯤ ꯃꯩꯇꯩꯒꯤ ꯃꯔꯛꯇ ꯊꯥ 4 ꯁꯨꯞꯅ ꯂꯥꯟꯊꯦꯡꯅꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗꯅ ꯂꯣꯏꯁꯤꯟꯕ ꯌꯥꯗꯅ ꯂꯩꯔꯤꯕ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤ ꯑꯀꯛꯅꯕ ꯑꯀꯟꯕ ꯋꯥꯔꯦꯞ ꯑꯃ ꯂꯥꯛꯀꯗꯧꯔꯤꯕ ꯇꯥꯡ 18ꯒꯤ ꯐꯝꯒꯗꯧꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯁꯤꯗ ꯋꯥꯔꯦꯞ ꯂꯧꯕꯤꯌꯨ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯗ ꯃꯅꯤꯄꯨꯔꯒꯤ प्रजा ꯁꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯅ ꯁꯔꯨꯛ ꯌꯥꯕꯤꯗꯨꯅ ꯑꯃꯗꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯈꯨꯗꯤꯡꯃꯛꯇ ꯂꯩꯕ ꯂꯨꯆꯤꯡ ꯂꯣꯌꯥ ꯑꯇꯥꯡꯕꯗ ꯂꯩꯕ प्रजा ꯏꯃꯥ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛ ꯂꯦꯡꯊꯣꯛꯄꯤꯔꯛꯇꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯊꯝꯗꯨꯅ ꯑꯃꯗꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯕꯤꯔꯛꯎ ꯍꯥꯏꯕꯒꯤ ꯑꯀꯛꯅꯕ ꯃꯇꯝ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯈꯣꯜꯂꯥꯎ ꯂꯥꯎꯃꯤꯟꯅꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯊꯝꯖꯔꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅꯥꯝꯗ ꯉꯁꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯄꯕ꯭ꯂꯤꯛ ꯑꯣꯄꯤꯅꯤꯌꯟ ꯂꯧꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯂꯣꯏꯁꯤꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯅꯈ꯭ꯔꯦ ꯇꯥꯡꯂꯩ ꯍꯥꯗ ꯃꯅꯤꯄꯨꯔ ꯀꯟꯕ ꯂꯨꯞ ꯑꯣꯏꯅꯥꯝꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝꯗꯨꯗ ꯑꯣꯏꯅꯥꯝ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ M. ꯔꯣꯃꯥ ꯇꯝꯀꯥꯜꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ O. ꯁꯅꯥꯍꯟꯕꯤ ꯑꯃꯗꯤ ꯁꯛꯅꯥꯏꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯁꯔꯨꯛ ꯌꯥꯈꯤ तमकालगी मीडिया कोऑर्डिनेटर डॉक्टर एल बलेश्वर हाई ngasi local volunteers singna ngak senduna irang asiga mari leinana asok apan yaurappada first aid ki mawongda kharadi ingthare karigumba manipur lenga kamadi center lengakna warishin purakani haina tumina leiramlabadi awaba amadi misi mina kaya yaurumgani aduna August 18 da pangthokadoriba Manipur Legislative Assembly gi mifamda naha sing asigi oiba Special Protection Force ama sembiraga chingkhong chingya da leiriba lamsing ase ngak senaba warep lobiyu Special Forest Protection Force asi job oriented ohenbiyu Manipur gi asuk chawba wathok ase Cabinet Minister Singh amadi sangnai raba miyoi kayaga khanaraga wari sanagadawba adu lup kharaga wari sanariba ase achumba khongthang nate haike लाकदोरिबा तारीख 18 सिदा असेंबली सेशन फंगमनेना मणिपुर गवर्नमेंट तौबिरपसिदा यामना हराउजना अखोई करी प्रेजेंट क्राइसिस सिदा एकदम तुंग गोइना मणिपुर की क्राइसिस से मेंटेन तौबा ngamnaba अखोई मसिगी पब्लिक ओपिनियन सिदा अखोइना लौजबा यामना मरुओइना अखोइना मसिगी असेंबली सेशन सिदा तमजनी नोंगलै मरुदी अखोई हुजी हानबना कुकीसिंग खमौदना मैतैसिंग लांदारे लांदारा मतुंगा अखोई मैतैसिंग जे कोचेल चेल अदुगा अखोइना थाजजरबा मणिपुर गवर्नमेंट अमदि इंडिया गवर्नमेंटना अखोइना तौदि हाइबदि नते तौइ अदुबो मखोइना तौबदना अखोइ सैटिस्फाइड ओइदे Bishnupur District ki Manung Chanba Utlauda Leiba Pandit Din Dayal Upadhyay Institute of Agricultural Sciences ta nauna BSc Agriculture tamba yananaba anauba seat kun hengatle hairi Wapamasing asi Institute asigi nauna sagadaba academic block ki urep yung tambagi thauramda Agriculture Minister T.H. Biswajit na haikibani Minister na hai Institute asida tamba mahairik khudimag na atay mapam singda phangba khudong chaba sing aduga chap manana phangani Loinana Institute asida BSc Agriculture tamningba mahairoi singi counseling tawba loire admission tawba haunabagi matam pauche singda khanghalagani haike Peace mobilization that we know actually say that the three is that they got one of the biological war the equipment lege to one local equipment well lege to to wase shanti na law wase kan na shanti natra wase second world war ba tumba ya tumre wase German how Hitler ko German da bai thila ne ba ki ban free bhawa ma to ba ma ni ki bhawa ma ba ma asi ro me wa ga si itu kan pada kita ada ni kali mereka itu ada wars dan mangba tak pilih bagi generasi baru, bagi society baru, lehun kita
solution other haidana laibanina masi amma thokra so asu maite ni adana akoi hingmina si hama wakil laibadi akoi maite ni khana basu puna makki ba wakil aduga ai gi hama wakil aduga harakanda miyam akoi miyam di adana we all together make the Mayam Mac Society and the society Mac the district Shamakani, districts Mac, Manipur Shamakani, states Mac, the countries is Yamarina. Magi Makama, the Nakalamaromda Institute asigi Chairman Padmasri Awardee 𝐇𝐻 miyuibana hingbada chinjak yaudaba yade aduna chinjak puthokpa tangai fadaba leibana agriculture amadi masiga mari leinaba hiram sing chawkat hanba mathau tai thoramadugi manung chana institute asigi assistant amadi deputy director singda pukning thogatpa oina mana mathum sing su yanthokhe Manipur lengang asi Assam Rifles amadi kuki militant singi makada lairabra natraga BJP lenga ke makada lairibra lenga kasibu lan lairaga administration leiba lan leitraga na administration leitabra haina singda naharol yai fathoni kanglup ke advisor and Bobby na hanglakle ngarang singda kadangban part 1 da paumi singa unaba amada Wapam asi fongdokladuna advisor and Bobin Hai lepal leitana chatharakliba irang asibu karamba matamda loigani amadi kendra ke losing loya da leiriba khun sing ngakthok nabagidamak amadi lan asibu lotion nabagidamak state amadi central government na kari karamba thabak sing lokhat labage hangke July 10 da kuki militant sing na singda kadangbanda nongmei kapsil laktuna landarakpada khun ngakpa volunteer amal lekhide Madugi matungda kuki militant singna nongmei kablakpa lepkre santi leire haina khalumani adubo August 18 gi numidang pung tara helakpa aduwaida kuki militant singna nongmei round kaya kapsulakpa asi state amadi central government na athuba matamda santi hanjal laklagani haiba du sira haina hangke Mahangna hai Assam Rifles ke makada Imphal West ke SP DIG amadi IZ leirabra kari maram ge Assam Rifles na MR amadi BSF pu nongmai kapada athingba piribano IZ DIG na MR amadi BSF pu nongmai kap yaroi haina thingadaba oidade state amadi central forcing pull up lokthok pikro haike Manipur lengak na irang ase lakshin ba ngamdrabadi tungi mirol gi damak laikai asida leiriba khunja mayam pundna mapam ase ngakcharege haina so bobina makhataki Inglabani na koi santi pagalabani na koi wakalji nungaijana laijarubani adubo handa ikhang khangaudan ngarang nung tabana marang moroga kudong sab lauraga ki militant singna akoi hariba singda kolasida tatna ngarang nongmai maru rauni kun kutra ina kapsela matungra yum da nongmai maru mayam phangmana asine marang morganda kari idamakta akoi skuma nongmai kapan gani habagi peace wari sanaruri bra natargana peace talk sina karamba matamda peace program na habagi wafam ma koi hangningoi wafam ma leiri akoi ki jagadana nongmai moina kapsela pa akoi ki sida protection toriba MR khangdi BSF khangdana nongmai kapa ya re thigjan biba Sikumba mayam ase akoi tasena prajam akoi yamna nuaijade I am strongly condemn tawe sikumba moina kapapadan yaraga akoina kapada yaru du targadi mafam ase lariba Manipur rifle khangde BSF khangde mase lothok bigro karigino haiba matamda moina kapada su yaraga akoi gi somda laibiriba akoi khunja ngapiri basi protection tawna bagi damata hanna bagi damata kape matamda yadaba odar pirakena kape yada targadi loi chapigro Asam rifle jule tuk pigro BSF lo tuk pigro MR lo tuk pigro lairiba volunteer map sing akoi masen thang pai baneng di yor pai baneng kan de anyhow me hatona bada khoya tur angama miduna khulsida moi le jawru no sini akoi na hijani ngasi Thawal Mayai Leirak Maira Paibi Lub Amadi Anoba Mangal Youth Club Thawal Mayai Leirak Anina Kutsam Naraga Relief Camp Singda Jungsafam Lodana Ladiba Mioy Singda Mating Pangbugi Makha Chatarakpa Oina Ngasisu Lamding Higher Secondary School da Hangliba Relief Camp ta Chana Thangnaba Potlam Kaya Tingbang Pikre Thawal Mayai Leirak Maira Paibi Lub Amadi Anoba Mangal Youth Club Thawal Mayai Leirak na Mamang dasu Sero Amadi Sugnu da Hangliba Relief Camp Sing dasu Chana Thangnaba Potlam Sing Tingbang Pikrabani Tingbang Potlam Sing Piba Aduda Saruk Yakibi Maira Paibi Luchingbi Amana Fongdarapada Ing na Chikna Laizramba Manipur Asi 𝐂𝐇𝐄𝐒 Singna Lanbung Oina Sanggalakpa Maihoro dagi Ipa Ipu Singna Thambiramba Ireipa Kanglaipak Asibu Kudum Chanaraba Hotnarakpa Yabangamloi 𝐂𝐇𝐄𝐒 Singna Chatharakpa
हिंसागी थवोंगदा थवाई हिंगनबा चलक्तुना रिलीफ कैंप सिंगदा चंगजफम लौदना लेरिबा इचिन इनाउ सिंगी दमक्ता आइखोई लेरी हाइना मखोइबु वाखल चाउथोकनबा वाखलोंदा ngasiगी tengmang potlam sing asi pibani makatanasu mateng pikigani hiram amatada imalebak manipur gi saktam kaibi yaroi haike Sina lejaramba Manipur se tin puki kanguna lambung oi na samgalak pa koi gi mahiron de gi lejarak la bai pai pu suna thambiram ba koi gi lepai dai pa kang lepa asibu mokoi na kudum chanda ko khana rakpa se koi thamoi sona ya ningde adugi mathakta koi na ngasi laksari ba asi yung kai kaya mai thadu pigra ba lanjet ra ba kaya ipuna ma asi gi tamakta noi gi tamakta koi leiri hai ba khalong ga loina na akoi anobo mangan youth club amadi maira pai bi mayai lerak thobal akoi na mako gi tamakta Ministry of Culture, Government of India के meeting makada Nata Sangeet Academy and Research Center High School Janmasthana Sanatan Sangha Beta Kirtan da Yumpam Oidaga Tha Ani Chupna Chatharapa Workshop cum Production Loshinbagi Thauram Pangthokri Nityananda Mandir High School Yumnam Lekai da Pangthokiba Loshinbagi Thauram Aduda Ranganiketan ki Director Azit Das, Cultural Worker Activist Forum ki Chairman Buddha Chingtham Amadi, Nata Sangeet Academy and Research Center ki President S. Bideswar Sarma Saruk Yaki, Thauram ki Saruk Ama Oina, Sanatan Sangha ki Khudol Tamki. Machan ani longba oidaba kaya Ngangduna, Lakraba Union Home Minister Amit Sahana Moithem Tawduna, Chinhai Oina Manipur, Kaihaloi Haiba Wapam Miamna, Tazaba Sungam Ngamde Haina, Konzing Langpok Lakpam Lekai Apun Mamayra Paibi, Lupke, President 𝐿𝐸𝐵 Haikre. Wapam Asingasi Konjing Langpok Lakpam Lekai Apun Mamayra Paibi Amasung, Apun Banaharo Gi Sakti, Konzing Lekai na Sinduna, Yaripok, Charangpad Wangu, Tronglaubi Amade, Khoizuman Tabi Gi Khul Ngakliba Kunja Singda Makoigi Nongmada Changraba Yadraba Chana Tangnaba Potlam Singal Loinana Selgi Mateng Pangbagi Thauram Amada Mahakna Fondo Kibane Union Home Minister na Manipur gi CM Unabagi Thauram Amada Manipur gi Saktam Kaheloi Hairakiba Wapam Manipur Miyamna Thazabangamde Amit Sahana Manipur da Laklam Laba Matung Numit Tara Mangani gi Manungda Manipur da Amuk Lakani Hairamba Wapam gi Onatengna Bada Manipur da ing tapa purakpagi mahuta anirak suna Manipur da lakide amade irang hena kansil lakhe haihe Haidoki bawa ngaktaba Amit Sahana Chinhai Oina Manipur gi saktam kai haloi miyamgi apambat tawgani haina wari watai tawna moithem tawraga miyamna thasagadaba nate iramdam ase kananaba akhoina hotna zaba mathautai haina phongdoke Haukiba megi tang humdagi kuki terrorist singna Manipurda makoigi separate administration tanbagi namada nomai kapsalaktana mihat mipun kya tholiba misimina kaya holiba samjaraba maitai praja singbu mayum makai lehendriba mai thabiba asina chingbat kaya tawbasida wana maitai khungakpa singna isa isagi leijaba thangten khulai paraga chingya tamnada ngaktung lei asigumba wana ngala iba khunja singsa hauji khujing makidi kokomi ni Manipur government ga Bharat Sarkar ga wari sanabagi khara dang nemtagarbaso aikoi misam praja singi mafamdadi ngasi kari thokani hayeng kari thokani makhoina mu kari torokadege haibagi aki tujung baga loinana wana mi paina khangduna loijing loyada leiba koigi praja ibung ipasing isa inauk singna khungaktuna awaje thengkaya phangdo leiri Manipur gi tongan ba mafam singda security force singna chathakiba thi humbagi operation da makal kaya gi Khutsu Khulai Tarataru Nongmai Maru Humfutara Amadi Bom Tarataru Lokat Bangam Kre Haidi. Police ki control room na Thadokpa Cherol Aman Hai Ngarang Security Force na Imphal East, Imphal West Kakching, Thaubal, Kangpopi Amadi Bishnupur District ki Loising Loya Amadi Kudong Thiba Tholakpa Yaba Mapam Singda Operation Chathabada Tongan ba Nongmai Tarataru Maru Humfutara Amadi Bom Tarataru Adu Pangbangam Kibani Haidi. Assam Rifles na ngarang akak namba pau ama phangbadagi Manipur Police ki team amaga punna dolai thabi dam gi mafam singda operation chathabada yamlaba khulai sing maruga konana phagat pangam khibani haide phagalaba khulai sing adudi carbine ama stand gun ama grenades mari maru amadi ate khutsu khulai sing ni haide Women Development Committee Hairok amadi Hairok Eastern Sporting Union Hesu Anina Punna Kutsam Naraga Ngasi Club Asina Konba Lekai Asigi Tudel Mapanda Lamtu Sengba Amadi Uchara Kaya Amat Thakri. Hesu Amadi Women Development Committee Hairoki Thomi Singh na Ngasi Ayukta Tudel Mapanda Song na Hauba Napi Singh Sit Nana Singh Doke.
Ichai China taramba plastic ki potlam kaya su khongatlaga mapam adu hek yengbada taru tananba mapam ama ohenki ohelaba matungda makhatana u chara kaya su thaki ngasigi lamtu sengba amadi u chara thaba aduga mari leinana Women Development Committee Hairoke Secretary Ningthauzam Premila Devi na hai ngasi aikhoina pangthokliba lamtu sengba amadi u chara thariba asi ngasi male masida chawkhalapagi matung ina industry kaya linkhalakpana masidagi kaitharakpa kayana maram oiraga ising nungsit amadi aying asa nungzu nungsa senglaktaba asigumba mayam sina aikhoi mioibagi punsida awa chaitheng kaya pire masina maram oiraga tangai fadana asengba nungsit phangnaba ngasigi thauram ase pangthokpani अखोइना सोशल वर्क की थौरम असी ngasiga kunga mapan suboina pangthokjaba numit asida social work tawbagi thौरम asi chitpa sengbagi thौरम asi loisinjaraga malem sida sakhatpagi mingda industry kaya ama linkhatlaga hawa nungsit sengaktaba sina oiraga aying asa nungju nungsa sengaktaba asiguma mayam sina akhoi mioibagi punsida asuki mati awa saitheng pire masina maram oiraga akhoina tangai phadana asengba nungsitse phangnabagi damakta akhoi ngasidi hesu club amadi nupi women committee na sinjaraga tangai phadana ucar sibu mapung phana thabagi thौरम asi sangchandaba yadare haibagi pandamda akhoi sangchanjabani Housing Manipur da thokliba irang asiga mari leinana Manipuri Yelhomi Singda 𝐁𝐔𝐄𝐃 narco terrorism gi chaitheng haina mingthonba nachodagi brozen ningthauzana iba larik ama ngasi phongkhri larik phongbagi thauram aduda amuko gi advisor Dr. 𝐻𝐕𝐄𝑑 Khuman SK Women's College ki professor Dr. 𝐻𝐕𝐄𝑑 Khuman amuko gi secretary 𝐿𝐸𝐿𝐸 na athoiba mithunglen sing oina saruk yakhe Larik atugi matangda wa ngangladuna Dr. L. Muhindro na hai larik asina tungi haurakadawriba mirolda puwari ningsing hanbada achowa mating oiragani adubu laingakna sakhanglaba company natraga organization amaga khutsam naraga phongba larik natabana reference loba yaba larik amadi oigadaba mande adumainama masigi mathangi edition da kanna hotnaduna masak khangba publisher amagi makhada phonglabadi larik asi apaba larik ama ohenma ngamgani thazai haina phongdokhe maitei kanano aduga lanji ke dogge hore no kuki ki aronba agenda sing kari no ka se khangan ningbagi yam da khangan ningbagi ai bana tek mate awra makanda makhata ba analysis tawna ki ro ko chu tum khambi na di loten ni adagi amu thai ba viral sakti ba kutin sahani ki thogok ki wari ngasidi tasing na viral sakti do adigi ai mo tadi yam lai ba thai ro loten ni viral sakti ba tagi ni ngasidi awon ba ka ki ba se lo ni ba hai ba di viral do chalam ragadi awon ba la am da su ya na khalle ba adagi am su ko ki la hore ni se yam lai ba thai be ke si ni ka to na ni su lo ni hai ba di be ke si je tu ma lai unity wo ye ya ko ju na la wi me ke unity ru ko mo na to me am lai se unity wo bi ku da ni lo je ni adana ko ki la hore ni se me ke si je na ko ku ni tu men gra ka ko na ha ra ki tanjam ka ne na lo ra ka ja ko ya na ko ne na lo je ni Social Upliftment Organization suwo singzamai tople kaina CBSC kosem bosem na loba exam singda mark khwaidagi yamna phanglakhraba organization asina konba mafam da leiba mahairoi singna suwo gi marirak suba meritorious award pi bagi thauram lebaki oiriba fibam asna maram oiduna mahairoi singi mayum singda oina chatna mana sing khosenakri suwo gi president retired lieutenant colonel 𝐻𝐸𝐑𝐄 luchingduna abizit Kakching Tabam, Richard Kakching Tabam, Priti Kakching Tabam, Kanupriya, Rishikesh Pipika, Penalika Kuizam Amadi Brahmachari Mayum Richa Hariba Mahairoi Singh Asida Mana Singh Adu Kusinaki. Bishnupur district ki manungda leiba lining thaulam ahingba kainogi akoibada kangna sandokpa lainadagi ngakthoknaba amadi lining thogi akoibada leiriba mapam sing ase luna nana thamnanaba pandamda sitpa sengbagi thabak paikhatkre hairi Lining thaulam ahingba thaugal lup kainona sindana pangthokiba thauram aduda thaugal lup ki president A Tomba Maitena luchingduna lup asigi thaumi kaya susarugyakhe loina makhata nasu asigumba kangna sandokpa laina kaya dagi ngakthokpa ngamnaba sitpa sengbagi thabak sing chatakigani hairi
Assam Rifles na 𝐂𝐷𝐴𝐅 makada Jiribam District ke manung chana laiba Vidyanagar Sports Complex ta hangliba Relief Camp ta Medical Camp ama pangthokre. Vidyanagar Sports Complex ta leiriba miyoi sing asida ana layingi khudong chaba sing ase phanghanna pa pandamda camp ase senbani hairi. Medical camp adugi manung chana medical officer amadi nurse sing na nupa mapan nupi taramathoi amadi angang nipan yauna punna miyoi kun nipan lom laying ke hairi. Akang nabapau ama pangbadagi India amadi Myanmar anigi ngamkhaida Assam Rifles na thibo humbagi thabak chathabada malemgi kaithalda lupa crore ani lakh yankhai rongi oigadaba kwa supari maru bag chani subna mapan lona yada mamongda India romda pushin naba hotnarambadagi fagatkhre. Hariba kwa supari sing adu Myanmar gi truck amada haplaga purambadagi border pillar number 99 Sangha Lok Nala Manaktagi Myanmar Macha Ahum Galoinana Pagat Kibani. Pagalaba Kwa Supari Singh Myanmar Macha Ahum Amadi Tata Truck Aduga Punna Kamzongi Forest Department Makataba Lokatpam Thokpa Tabak Singh Lokanaba Kosinakri Haide. Amarumda Makatana Hariba Mafum Adumaktada Assam Rifles Ki Team Amana Makatana Amukhana Thibo Humbagi Tabak Chatabada Border Pillar number 98 Mayadagi Adopa Myanmar Macha Ahum Amadagi Malimgi Kaitalda Lupa crore aniga lakh kuntra mari rom oigadaba kwa supari bag listing ama mari futara amagaso fagatki chama mari futara amagaso fagatki pagalaba pollam sing aduga Myanmar macha ahum aduga punna kamzongi forest department ke miyoi singda khosinakre haide Indiana Yumbu Oiduna Pangthokadoriba G20 Summit Kamari Lainana Delhi ki Indira Gandhi International Airport ta Thungadaba Amadi Airport Asidagi Chatkigadaba domestic flight Chama Humfu traffic restriction Labana Maram Oidaga September Nippon degi Tarafaba cancel Tore Haide Indira Gandhi International Airport Chalairiba Delhi International Airport Limited Dalgi Matung Inna Toan by airlines Kayadagi Lakadaba Amasung Chatkigadaba domestic flight Marifu Rom Ase Numit Humni cancel Tawinaba Haizarapadagi flight sing ase cancel Topani Haidi Flight sing ase cancel Tobaga aircraft parking space Konatabaga Mari Laina de Haina Sengdurakli International flight sing dadi Masigi Safu Lairoi Panbayai Laiba Kayadagi Tongan ba delicate sing na saruk yagadariba G20 summit ase India ki national capital da lakliba September mapan amasung tarada pangthokadoribani China ki Hangzhou da pangthokadoriba Asian Games 2023 da saruk yagadaba Indian women football ki member kunithoina saba Indian team da yagadaba sanaroi sing ngarang lautokkibaga loinana India ki hanagi team captain amasung star striker ngangom bala yauna Manipur ki footballer taret yawuri Asian Games ki khangalaba ate footballer sing adudi loitongbom asalata elangbom panthoi chenu dyangmei Grace Naurem Priyanka Ngangbam Sweetie Sorokhaibam Ranjana Chanuni Games asida saruk yagadoriba ngangom bala kumja lisingani somna mangadege India ki damak international arena da match nifutaruk sanabagi manungda mahangna goal kuntra taruk chenbang ngamkhe chahi mari rom India ki team da sanaba yaurudraba matung nauna amuk yaurapada Asian Games 2023 da anoba thauna ama pire Mahaki Tonganba talent amadi spirit na goal masing yamna chenba ngamana maram oiraga Scottish Women Premier League club na thatara nipangi contract ama phangdana match mapan sanabi yaukre Baladan natana Manipur gi national team captain Asalata yaurabanina team asida awangba manglan ama India gi miyamna thamnaribani Asian Games ta India gi nupi team asina group B da yawba Chinese Taipei amadi Thailand ga thengnagadori Thasigi Taranithoi digi Taramanga Fawa Maharashtra gi Nasik district ta pangthokiba Taramathoi Suba Senior National Penzak Silat Championship ta medal Laura Kraba Amadi Saruk Yarraba Sanaroi Singh Okpagi Thoram Ama Penzak Silat Association na Singda ngasi Manipur Press Club Infalda pangthokre Championship asida Manipur dagi nupa sanaroi taret amadi nupi sanaroi tarani thoi punna sanaroi taramapan amasung ngangum nawang na coach oina Manipur gi mahut sindana saruk yakhe Championship atuda Manipur na gold taret bronze mari amadi silver medal ama lodana punna medal tarani thoi phangduna runner up takre haide
Thauram aduga mari leina PSA President Laishram Shyam Kumarna Phongdokibada masana asi hauzik miyamna ikhang khangnadaba ama oiribasi khanghananaba afaba sanaroi kaya puthokpa mathautai Panjak Salat ke masana asi India ke state khurimak ke manungda Manipur na khwaide ke afaba sanaroi puthokpa natana state asida India ke rank 1 da leiramba adu handak pangthokiba championship asida medals masing khara hantharakkibana ani suba rank ta leire haide Panjak Salat haiba masana si India da so isingani da tarahundai taramari da changai adugi bathangda Manipur da changpasi so isingani ga tarapeta da changpani adugu masana si odo henona ogi lamdama sigi miyamna angna tabagumba ama tawi adugu aikogi masana sida paidagi chawphok chaningai oibadi India gi state kuntrek kunipal leibasi loina ma federation sida Indian Pancak Federation ke loina affiliate ka wasam yawa haitare aduga union territory manga tuga si yawa masigi chapta tangdang ba koja report le aroi bada maroi ba pau amukhana Chekonda khanghaudana kuki gi yum ama mai chaklakpadagi maitegi yangna yum manga amaso maina waikre akoibagi miyamna mai adu kukina thabani haina pendaba phongdokre Pukhaw naharupta chahi humpurom suraba miman nadraba kuki ahal ama changlakpadagi maitei kunja singna phajana thambiraga Central Security Force singda tekta kaitana sinakre Amadi Global Manipur Federation Central Europe Chapter na sindana Netherlands ke the hack da Manipuri amadi Indian singna Manipur da tangtu laita ba purakna ba lai khurumbaga loinana ing tapa khongchat chatkre Matang asitang asigi oinadi Northeast Window TV na sandokchariba Manipuri Paulo Sinjeri mideng tabiri ba pumnamapu CHAPLINA MAISNAM na amuka na khurumzabaga loinana kaina na bayatang nizari